ꯊꯛꯅꯤꯡꯉꯥꯏꯗꯤ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯅ ꯑꯩꯅ ꯉꯥꯎ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯀꯅꯥꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯉꯥꯎꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩ ꯀꯃꯥꯏꯅ ꯂꯣꯏꯅꯧ ꯍꯥꯏꯅꯣ ꯁꯥꯎꯔꯕ꯭ꯔꯥ ꯁꯥꯎꯔꯅꯨꯕ ꯁꯦ ꯁꯥꯎꯔꯅꯨꯕ ꯑꯁꯤꯕꯨ ꯃꯧꯅꯤꯅ ꯀꯔꯝꯕ ꯃꯧꯅꯣ ꯈꯪꯗꯦꯗ ꯍꯧꯒꯠꯇꯅ ꯗꯨꯛ ꯊꯥꯃꯩ ꯊꯥꯗꯅ ꯇꯧꯒꯦꯅꯁꯨ ꯈꯪꯗꯦ ꯑꯩ ꯈꯪꯗ꯭ꯔꯦꯗ ꯇꯥꯕ꯭ꯔꯣ ꯇꯥꯕ꯭ꯔꯣꯕ ꯀꯔꯤꯅꯣ ꯍꯧꯒꯠꯂꯨꯅꯦ ꯅꯣꯏꯕꯣ ꯏꯃꯥꯅ ꯃꯄꯥꯟꯗ ꯈꯦꯛꯄꯒ ꯂꯥꯎꯕꯒ ꯑꯩ ꯇꯨꯝꯕ ꯈꯪꯗ꯭ꯔꯦꯕ ꯑꯁ ꯉꯔꯥꯡ ꯊꯕꯛ ꯋꯥꯔꯨꯕꯒꯤ ꯊꯦꯡꯅꯒ ꯇꯨꯝꯕꯒ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯑꯁ ꯇꯥꯎꯔꯅꯨ ꯑꯗꯨꯝ ꯇꯨꯝꯃꯨ ꯑꯁ ꯁꯨꯝ ꯂꯥꯎ ꯂꯩꯔ ꯀꯃꯥꯏꯅ ꯇꯨꯝꯃꯣ ꯍꯥꯏꯅꯣ ꯍꯧꯒꯠꯂꯣ ꯁꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯑꯁ ꯑꯩꯕꯨ ꯍꯧꯒꯠꯂꯒ ꯏꯃꯥꯒ ꯐꯨꯗꯠꯅꯔꯁꯨ ꯍꯥꯏꯔꯣ ꯍꯥ ꯏꯃꯥꯒ ꯐꯨꯗꯠꯅꯔꯁꯨ ꯍꯥꯏꯔꯕ ꯅ ꯍꯧꯒꯠꯂꯗꯤ ꯈꯔꯗꯤ ꯐꯅꯤ ꯍꯥꯏꯕ ꯍꯧꯒꯠꯂꯣ ꯆꯠꯂꯣ ꯇꯥꯔꯕꯣ ꯅꯣꯏꯕꯣ ꯍꯥ ꯇꯥꯔꯕꯣ ꯑꯁ ꯃꯁꯤꯒꯤ ꯀ꯭ꯋꯥꯛꯁꯤꯁꯨ ꯈꯣꯡꯈ꯭ꯔꯦ ꯅꯣꯡ ꯉꯥꯟꯕꯒ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯅꯦ ꯀ꯭ꯋꯥꯛꯅ ꯈꯣꯡꯕꯗꯣ ꯃꯉꯥꯏ ꯂꯩꯀꯥꯏꯁꯤꯗ ꯀ꯭ꯋꯥꯛ ꯑꯝꯇ ꯄꯥꯏꯔꯛꯇ꯭ꯔꯁꯨ ꯌꯥꯏ ꯀ꯭ꯋꯥꯛ ꯈꯣꯡꯉꯁꯨ ꯍꯧꯒꯠꯇꯦꯅꯦ ꯃꯤ ꯉꯔꯥꯡ ꯂꯨꯍꯣꯡꯕꯩ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯩ ꯇꯧꯏꯅꯦ ꯏꯃꯥ ꯊꯕꯛ ꯋꯥꯗꯁꯨ ꯍꯧꯒꯠꯇꯦꯅꯦ ꯏꯕꯨꯡꯉꯣ ꯕꯣꯏꯅꯥꯎ ꯅꯪꯒꯤꯁꯤꯕꯨ ꯅꯨꯄꯤ ꯃꯤꯆꯪ ꯆꯪꯉꯤꯕ ꯀꯥꯏꯗꯨꯔꯣ ꯑꯩꯅ ꯃꯤꯆꯪ ꯆꯪꯕꯤꯗ꯭ꯔꯗꯤ ꯍꯨꯊ ꯁꯤꯗꯣꯛꯈ꯭ꯔꯗꯤ ꯀꯅꯥꯏ ꯃꯥꯡꯖꯕꯅꯣ ꯄꯥꯕꯨꯡꯁꯨ ꯈꯛꯇ ꯈꯜꯂ ꯌꯦꯡꯕꯤꯌꯨ ꯀꯩꯗꯧꯔꯒꯦ ꯂꯪꯂꯦ ꯆꯥ ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤꯁꯤꯕꯣ ꯗ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯑꯩ ꯁꯔꯨꯛꯇꯣ ꯁꯁꯨꯝ ꯍꯥꯏꯔꯝꯃꯣ ꯁꯁꯨꯝ ꯊꯛꯑꯒꯦ ꯀꯩꯅꯣ ꯍꯦꯛꯇ ꯆꯪꯉꯛꯏꯗꯨꯕꯣ ꯏꯔꯨꯖꯔꯕꯣ ꯑꯦ ꯏꯔꯨꯖꯕꯗꯤ ꯆꯥ ꯊꯛꯄ ꯂꯣꯏꯔꯒ ꯏꯔꯨꯖꯗꯣꯏꯅꯤ ꯀꯩꯅꯣ ꯃꯗꯨ ꯌꯥꯔꯣꯏꯌꯦ ꯏꯔꯨꯖꯗꯅꯅꯦ ꯀꯩꯒꯨꯝꯕ ꯄꯣꯠ ꯑꯝꯇ ꯆꯥ ꯊꯛꯄ ꯌꯥꯔꯣꯏ ꯅꯍꯥꯟꯈꯩ ꯆꯥꯁꯦ ꯑꯩꯅ ꯑꯗꯨꯝ ꯂꯣꯜꯂ ꯂꯥꯛꯏꯅꯤ ꯅꯍꯥꯟꯈꯩ ꯄꯪꯇꯧꯗ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯇꯧꯕ ꯌꯥꯔꯔꯣꯏ ꯍꯥꯟꯅ ꯂꯨꯊꯣꯛꯎꯔꯣ ꯆꯣ ꯅꯪꯕꯨ ꯑꯦꯃꯤꯀꯥꯔꯠꯀ ꯄꯨꯔꯛꯄ꯭ꯔꯣ ꯄꯨꯔꯛꯇꯗꯤ ꯀꯩꯅꯣ ꯑꯗꯨꯕꯨ ꯍꯨꯟꯇꯣꯛꯑꯝꯕ ꯌꯥꯕ꯭ꯔꯣ ꯑꯩꯗꯤ ꯂꯨꯍꯣꯡꯕꯒꯤ ꯃꯔꯥꯡ ꯇꯧꯕꯗꯨꯗ ꯀꯧꯔꯝꯃꯕ꯭ꯔꯥ ꯁꯤꯅꯤ ꯀꯥꯎꯖꯗꯦ ꯏꯕꯨꯡꯉꯣ ꯀꯥꯎꯖꯗꯦ ꯑꯦꯛꯖꯥꯝꯁꯤꯗ ꯐꯖꯅ ꯊꯥꯔꯒ ꯔꯤꯖꯜꯒ ꯈꯪꯉꯒ ꯍꯣꯡꯉꯗꯤ ꯐꯒꯗꯕ ꯏꯈꯠꯂꯗꯅ ꯍꯩ ꯍꯥꯟꯅ ꯍꯣꯡꯍꯧꯔꯤꯁꯦ ꯐꯔꯕꯅꯤꯅꯦ ꯀꯩꯗ ꯐꯔꯤꯕ ꯏꯕꯥꯅꯤ ꯄꯨꯟꯅ ꯂꯩꯔꯕꯅꯤꯅ ꯅꯪꯁꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯥꯡꯇꯛꯅꯔꯔꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯃꯪꯉꯔꯣꯏ ꯋꯥꯈꯜ ꯆꯪꯅ ꯂꯩꯔꯛ ꯄꯥꯔꯦꯗꯅ ꯋꯥꯈꯜꯆꯪꯕꯅꯔꯥ ꯏꯅꯥꯛꯇ ꯑꯗꯨꯝ ꯁꯨꯔ ꯅꯩꯔ ꯂꯩꯔꯤꯗꯣ ꯁꯤꯕꯨꯗꯤ ꯅꯧꯔꯤꯕꯩ ꯇꯧꯕꯩ ꯋꯥꯅꯤꯗ ꯅꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗꯅꯦ ꯑꯦꯛꯖꯥꯝ ꯊꯥꯗꯣꯏꯗꯣ ꯆꯥꯛꯀꯧ ꯃꯇꯨꯡ ꯅꯨꯃꯤꯠ 6ꯅꯤ ꯁꯨꯕꯗ ꯑꯍꯟꯁꯤꯡꯅꯅꯦ ꯏꯔꯥꯡ ꯄꯥꯝꯕ ꯇꯥꯈꯤꯅꯤ ꯏꯕꯥꯅꯤ ꯃꯔꯛꯇ ꯑꯃꯗꯤ ꯌꯥꯎꯔꯛꯇ ꯌꯥꯔꯣꯏꯀꯣ ꯍꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯅꯤ ꯌꯥꯎꯅꯕ ꯊꯥꯒꯗꯕꯅꯦ ꯅꯌꯥ ꯍꯦꯒꯠꯀꯅꯨ ꯅꯣꯡꯌꯥꯏꯐꯥꯎ ꯄꯥꯗꯧꯅꯤ ꯑꯩ ꯊꯕꯛ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ ꯍꯦꯛ ꯇꯨꯝꯃꯝꯕꯗꯅꯦ ꯅꯊꯛꯇꯅꯦ ꯏꯁꯤꯡ ꯍꯩꯖꯤꯟꯒꯗꯕꯅꯤ ꯈꯪꯉꯨ ꯍꯣꯏ ꯃꯖꯥ ꯏꯕꯦꯝꯅ ꯍꯥꯏꯔꯕꯅꯤꯅ ꯄꯥꯕ ꯇꯥꯔꯦꯗꯅ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯂꯥꯏꯔꯤꯛꯄꯨ ꯑꯗꯨꯃꯥꯏꯅ ꯄꯥꯕ꯭ꯔꯣ ꯇꯨꯝꯅꯤꯡꯕꯕꯨ ꯑꯩꯉꯣꯟꯗ ꯇꯥꯛꯑꯝꯕ꯭ꯔꯣ ꯑꯁ ꯑꯩ ꯇꯨꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯇꯨꯝꯅꯕ ꯇꯧꯔꯁꯦ ꯇꯨꯝꯕ ꯌꯥꯈꯤꯔꯣꯏ ꯄꯨꯡ ꯑꯃ ꯋꯥꯠꯂꯤꯌꯦ ꯂꯥꯏꯔꯤꯛ ꯄꯥꯗꯧꯕ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯈꯪꯗꯕ ꯅꯪ ꯄꯥꯍꯧꯔꯣ ꯑꯈꯪꯕꯁꯤꯡꯗꯣ ꯍꯪꯉꯛꯇ꯭ꯔꯗꯤ ꯍꯪꯉꯛꯇ꯭ꯔ ꯇꯣꯛꯑꯦꯗꯅ ꯊꯣꯛ ꯇꯧꯅꯨꯀꯣ ꯑꯩ ꯍꯩ ꯃꯍꯤ ꯁꯦꯝꯃꯛꯀꯦ ꯍꯣꯏ ꯃꯁꯤ ꯑꯩ ꯍꯩ ꯃꯍꯤ ꯊꯛꯅꯤꯡꯗꯦꯕ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕ ꯃꯇꯝꯂꯣ ꯑꯩ ꯍꯩ ꯃꯍꯤꯒ ꯑꯝꯇ ꯊꯣꯏ ꯇꯨꯝꯃꯨꯔꯁꯤ ꯂꯥꯛꯑꯣꯕ ꯇꯨꯝꯃꯣꯏ ꯊꯥꯗꯣꯛꯑꯣ ꯃꯁꯤ ꯅꯪ ꯑꯣ ꯑꯁ ꯀꯩꯅꯣ ꯇꯧꯏꯗꯨꯕꯣ ꯊꯥꯗꯣꯛꯑꯣ ꯇꯨꯝꯃꯨ ꯇꯨꯝꯒꯗ꯭ꯔꯥ ꯇꯨꯝꯃꯣꯏꯗ꯭ꯔꯥ ꯇꯨꯝꯃꯣꯏ ꯑꯣ ꯃꯁꯤ ꯇꯨꯝꯃꯣꯗꯤ ꯇꯨꯝꯃꯣ ꯇꯨꯝꯒꯗ꯭ꯔꯥ ꯇꯨꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯌꯣ ꯇꯨꯝꯃꯣꯏꯕ ꯃꯁꯤ ꯊꯥꯗꯣꯛꯑꯣ ꯏꯃꯥ ꯀꯅꯥꯒꯤ MCS ꯐꯪꯒꯦꯔꯥ ꯐꯪꯉꯣꯏꯒꯦꯔꯥ ꯑꯩꯒꯤꯗꯤ ꯅꯪ ꯐꯪꯉꯗꯤ ꯌꯥꯔꯦ ꯀꯩ ꯅꯪ ꯃꯤ ꯍꯧꯗꯣꯛ ꯈꯨꯗꯤꯡꯒꯤ ꯁꯨꯃꯥꯏ ꯁꯨꯝ ꯇꯧꯔꯤꯁꯤꯕꯣ ꯁꯨꯃꯥꯏ ꯍꯧꯗꯣꯛꯇ꯭ꯔꯗꯤ ꯅꯪꯕꯨ ꯍꯧꯒꯠꯄ꯭ꯔꯣ ꯌꯥꯔꯦ ꯍꯧꯒꯠꯂꯣ ꯃꯌꯥꯝ ꯆꯥ ꯊꯛꯅꯕ ꯉꯥꯏ ꯂꯩꯔꯝꯃꯅꯤ ꯑꯁ ꯃꯣꯏ ꯍꯥꯟ ꯄꯤꯊꯛꯀꯣ ꯑꯩ ꯀꯣꯟꯅ ꯊꯛꯀꯦ ꯑꯩ ꯇꯨꯝꯁꯤꯠ ꯑꯝꯇ ꯐꯥꯗ꯭ꯔꯤ ꯑꯩ ꯑꯝꯇ ꯇꯨꯝꯈꯤꯒꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯏꯃꯥꯅ ꯉꯥꯡꯉꯛꯑꯅꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪ ꯍꯧꯒꯠꯇ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗ ꯀꯣꯟ ꯊꯣꯡꯅ ꯅꯪꯁꯦ ꯈꯣꯡ ꯄꯥꯏꯔ ꯆꯤꯡꯗꯕꯕꯨ ꯀꯅꯥ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯧꯒꯠꯂꯣ ꯁꯤ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯦ ꯅꯪꯁꯤꯗꯤ
ꯑꯩꯁꯦ ꯌꯨꯝ ꯄꯥꯜꯂꯝꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯅ ꯍꯤꯡꯖꯔꯝꯒꯗꯕꯅꯤ ꯑꯗꯨ ꯍꯧꯖꯤꯛꯇ ꯈꯟꯕ꯭ꯔꯥ ꯆꯠꯂꯣ ꯄꯕꯞ ꯂꯨꯊꯣꯛꯎꯆꯣ ꯆꯠꯂꯣ ꯕꯥ ꯄꯨꯂꯤꯁ ꯅꯨꯄꯤ ꯑꯃ ꯍꯦꯛ ꯂꯧꯁꯜꯂꯨꯗꯅ ꯂꯨꯍꯣꯡꯅꯧꯔꯤꯉꯩꯒꯤ ꯅꯨꯡꯉꯥꯏ ꯌꯨꯝꯕꯥꯟꯒꯗꯣ ꯑꯣ ꯑꯩ ꯐꯪꯗ꯭ꯔꯦ ꯀꯩꯗꯧ ꯂꯩꯅꯣ ꯈꯪꯗꯦꯅꯦ ꯈꯪꯕ꯭ꯔꯅ ꯃꯁꯤ ꯉꯧꯏꯅꯦ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯌꯨ ꯅꯪꯁꯨ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯑꯩꯃ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪ ꯃꯤ ꯇꯨꯝꯃꯤꯉꯩꯗ ꯍꯦꯛꯇ ꯍꯥꯏꯖꯜꯂꯦꯕ ꯉꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦꯕ ꯃꯤ ꯇꯨꯝꯃꯤꯉꯩꯗ ꯏꯁꯤꯡ ꯍꯩꯖꯤꯜꯂꯗꯅ ꯑꯩꯅ ꯉꯥꯎ ꯆꯠꯈ꯭ꯔꯗꯤ ꯅꯪ ꯀꯅꯥꯗ ꯑꯃꯨꯛ ꯅꯌꯨꯝ ꯄꯥꯟꯒꯦ ꯍꯥꯏꯅꯣ ꯑꯩꯒꯤ ꯅꯨꯄꯥ ꯑꯉꯥꯎꯕ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩ ꯀꯃꯥꯏꯅ ꯂꯣꯏꯅꯧ ꯍꯥꯏꯅꯣ ꯁꯥꯎꯔꯕ꯭ꯔꯥ ꯁꯥꯎꯔꯅꯨꯕ ꯁꯦ ꯁꯥꯎꯔꯅꯨꯕ